September thana losilabagi iroinana jila asigi labuksing phau ningthina sale numit kharnigi matungdadi chai si kharib lawroki ahanba law khawba amadi law yeibagi thabaksing haunaraklagani India Meteorological Department gi matungina chahi asigi kumgi no matam chana laki amadi nongchubagi changsu toiba maramna kumsigi law singubagi pothoksu mamang chahi singdagi hengalakba yai haina su phungdokhiba laikhre adubu Manipurdagi nong kanna hek subaga Turel Singi imai wangkhalakuna Turel Turban kaibdagi ising izau thoktuna lambi thumjinba yum kai amangata thokpa labuksing ising thumjinba amadi ngayok phamna singba ising pathokpuna singba itetatana thokli masina taklibadi ekhoigi koibagi phibam masi noma nomagi soksilakli takuni handakta numit kharnigi mamangda raija sida nong kanna chubadagi bobagai kendri manung channa leiba maibam konjin amadi uchiwa nastauda Imphal Turelgi Turban yamna chauna kaikhiba mafam kayada Turel pathoktuna maibam konjin uchiwa nastau irong amadi atai mafam kayada leiba yum kai ising thumjinbada natana kendra sigi manungda leiba lawpham amadi ngayok pham kayasu isingna thumjinduna leirurabani Masigi ising isaugi awabasi hianglam kendragi manung chana leiba Manipur Rivergi nompok thangba sarukta leiriba Semaijingdagi arong nongmaithom phawbagi mafamsingda leiba Turel Turban pathoktuna kendra sigi yum kaya isingna thumjinkhibagi thodoksing leikhre tha sigi 13 October 2 phawba numit 15 ni chupna pangthokadaba swasnari sasak paribar abhigyan healthy women strong family campaign Kakching district ki oinasu Kairak Tangjibungda leiba Ayushman Arogya Mandirida September 19 da hudokhi hudupagi thoramda Kairak Gram Panchayat ki Administrative Committee ki Chairperson Nilambam Santi Leima Chief Medical Officer District Health Mission National Health Mission Kakching Dr. T.H. Rajan amadi District Health Society Kakching ki Dr. Singh Nursing Staff Singh amadi Angalwadi Workers Singh saruk yakhi Swasnari Sasak Paribar Abhigyan Hagdukpa oina paikhatkiba health mela aduda apikpa angangsingda immunization tawbadagi hawraga inkhalakliba nupi macasingda anemia test tawba ahal oiribasingda blood pressure diabetes TB cancer na singba laina singi test tawba aduga miron b singi regular antenatal checkup tawbuna singba thauramsing numituda pangthokhi leibak sigi mafam kyada September tang 13 tagi October 2 phawba Chathariba Seva Parv 2015 gi saruk ama oina Manipur State Kala Academy Imphal na sinduna aiba unaba Meet the Writer gi thauram ama thasi 18 Librarian Information Center Kakching Auditorium pangthokhi thauramduda Manipur gi sangnaraba aiba Sahitya Academy Awardee Professor Sagolsem Lanchenber Maitaiga Mairuisinga wariwatai sanaki Thoramduda Manipur State Kala Academy Imphal gi Secretary Srimati Sunandar Thokchomna Manipur State Kala Academy na paikaliba thabak thoramsing matangda sumna hai Natkala Sanskriti se chaukhatnanabagi wakhalonga loinana festival sing seminars workshops memorial lectures na singba thauram kaya pangthoksaduna lakchari literary side da akoina literature da haijaragadi akoi sahi khudingi festival of literature haina pangthoksadula ai masi akoina Manipur da natana Manipuri tariba mapan singda akoina akoigi leiriba Manipur ki areng culture se promote tawai wakhanda adagi moida leiba akoigi idea sing share tongnaba amaga exchange tongnaba adu hena promote tongnaba aduga mangdana basu honabaga wakhallona akoina festival of literature se Manipur da nata mapanda su pangthokduna lagli ka maikegi miyamgi yamna maru oiba lambi ama oibata natana mioi cha kayagi lifeline oiriba National Highway 137A gi saruk oiriba Kakching lamkhai dagi Kairak phawraga hianglam wogai lamkhai phawbagi lambi paring asi yenglubada awabagi masakni Sahi ama ani sida highway asida repairing gi thabak chatharabusu nong hek subaga pothole sing masing thiba ngamdamakai chongthorak aduga lambi dagi thorakpa ufulna lambi chathok chasinda hainingai leitana awaba piba amadi khudong kiba kaya mai unhalli masina maram oiraga mari leinaba department amadi thabak asi paibirba mioi singna tung koina satkadaba matamga sunagadaba national highway ama oheningbagi apamba maikai kaya dagi miyamna nahunana lenga gi pungning singsilakli